Nyaksa, mangadi khale adum yung biyo. Kaya tuloy no? Ito may katiyan sa lupa Rugi, sabi niya gito, pamena. Wala, pangawi na. Nyaksa, pinapipiro. Sam gitu. Kalau aku nak anak tapi, aku nak ya. Kalau kan bayi free nih. Mau kenapa nih si keno nih si kui magi nih. Kui magi. Muri nanti ba. Muri kita hau kaya ba. Tu kui magi ada muri kita umpa nih. Makan nih ba. Ulta sana ba je. Kan bayi apa kalau tu. Kalau yang salah itu memang pergi segi kita los handle mau segi lerak jadi segi MU itu saya kan segi ada juga lagi lah kalau kita offer lagi jadi yang mayam mới driving kia cho mới post hình dạng là phim em thái ôm đủ dập bún đồng đã leo lắm rồi đó kalau sam cái manga apa mbak kalau saya tanggal laga kalau apa kan bay dùng trang mấy em khăn này thì có dùng trang thì thật gì nữa nó tuồng tôi mang dùng trang thật ra đi qua này maru tuồng này vậy maru tuồng này vậy aduh kita jam wah, mangai lau ni sih berapa bayar? Aduh ni pak, aduh tadi kereta apa pak? Tidak habis kau dia deh. Kau ni pada nak, apa mesti kalau dah? Saya dah gitu mungkin bio, pada kan bio. Sang mga lem sisa. Mga. Aduh kalau apa mbak, aduh kayak yam lo kan di dalam kena terus kan. Kalau pada saya ba. Extra tu pada ba. Apa mbak ni?
ꯌꯦꯡꯉꯣ ꯑꯁꯥꯡꯕꯗꯨ ꯑꯗꯨꯝ ꯁꯤ ꯃꯉꯥꯗꯤ ꯍꯦꯟꯅ ꯇꯧ ꯌꯥꯗꯕ. ꯆꯥꯝꯃꯩ ꯃꯉꯥ ꯍꯥꯏꯔꯣ? ꯀꯅꯥꯅꯣ ꯂꯧꯔꯤꯁꯦ? ꯑꯗꯨꯝ ꯂꯧꯕ ꯌꯥꯏ. ꯐꯖꯔꯦ ꯑꯗꯣ. ꯁꯤꯁꯤꯅ ꯀꯔꯝ ꯍꯥꯏꯅ? ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ. ꯉꯔꯥꯡꯁꯨ ꯃꯌꯥꯝ ꯂꯧꯅꯩ. ꯉꯔꯥꯡꯒꯤꯁꯨ ꯂꯣꯏꯈꯔꯦ. ꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯄꯨꯔꯛꯄꯅꯦꯕꯀꯣ. ꯃꯣꯔꯅꯤꯡꯗꯒꯤ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨ. ꯌꯣꯡꯆꯥꯛ. Yongchak. Location sih Haidagaga Little Rose sida leire. Standard part leire. Yani MU chakhiba ini ko. Sige he Little Rose ki kakalo page he nakanda leijara Yongchak. Yongchak fajaba. Si tarong fajare. ꯆꯥꯛꯁꯤ ꯀꯌꯥ ꯇꯧꯔꯤꯅꯣ? Hai. ꯆꯥꯝꯃꯩ ꯃꯉꯥꯅꯤ ꯑꯗꯨꯝ ꯀꯥꯟꯅ ꯀꯨꯏꯅ ꯁꯤꯗꯅ ꯆꯥꯝꯃꯩ ꯇꯔꯨꯛ ꯇꯔꯦꯠ ꯇꯧꯔꯒ ꯆꯥꯝꯃꯩ ꯃꯉꯥ ꯇꯧꯔꯤꯅꯤ. ꯀꯥꯟꯅꯗꯕ ꯍꯥꯏꯗꯤ ꯃꯔꯨ ꯐꯖꯔꯕꯅꯤ ꯀꯩꯅꯣ. Lam khenaba. ꯃꯉꯥꯗꯤ ꯂꯥꯛ. ꯃꯣꯔꯦꯒꯤꯁꯨ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯦ. ꯀꯣꯍꯤꯃꯥꯒꯤꯁꯤꯅ ꯍꯥꯎꯕꯅꯤ. ꯌꯣꯡꯆꯥꯛꯁꯨ ꯍꯥꯎꯕꯅꯤ. ꯀꯌꯥ ꯇꯧꯗꯣ? ꯆꯥꯝꯃꯒꯤ. ꯆꯥꯝꯃꯒꯤ ꯃꯉꯥ ꯃꯌꯥꯝ ꯄꯤꯗꯤꯛ. ꯃꯌꯥꯝ ꯈꯟꯅꯈ꯭ꯔꯕꯅꯦ ꯆꯥꯝꯃꯒꯤ ꯃꯉꯥ ꯇꯧꯕ. ꯈꯟꯕꯤꯌꯨꯁꯦ ꯆꯥꯝꯃꯒꯤ ꯃꯉꯥ ꯐꯖꯕ ꯁꯤ ꯁꯥꯡꯉꯦ. ꯁꯤ ꯁꯥꯡꯉꯒ ꯐꯖꯔꯦ. ꯈꯜꯂꯨꯁꯦ ꯄꯥꯕꯨꯡ ꯆꯥꯝꯃꯒꯤ ꯃꯉꯥ ꯐꯖꯕꯗ ꯍꯥꯟꯅ ꯈꯜꯂꯣꯕ. ꯑꯗꯨ ꯑꯇꯩ ꯀꯩꯅꯣ. ꯃꯦꯝ ꯂꯣꯀꯦꯁꯟꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯕꯥꯔꯠ ꯑꯗꯒꯤꯕ MU ꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯍꯣꯡꯅ ꯄꯤꯖꯔꯦ ꯍꯧꯖꯤꯛ. ꯃꯌꯥꯝ ꯂꯧꯁꯤꯟꯕꯤꯔꯣ. ꯇꯔꯨꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ? Mangga khalo pose asuna kandagi ma hapuk na do.
ꯆꯥꯕ ꯂꯣꯏꯕ ꯌꯥꯕ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇ ꯁꯤꯁꯨ ꯐꯖꯔꯤꯁꯦ ꯁꯦꯠ ꯑꯃꯗ ꯂꯥꯎ ꯉꯥꯛꯇ ꯈꯤꯇꯪ ꯇꯥꯔ ꯃꯔꯨ ꯐꯖꯔꯤꯁꯦ ꯑꯗꯨꯝ ꯆꯥꯕꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯦ ꯑꯁꯥꯝꯗ ꯑꯃ ꯍꯥꯞꯄꯤꯔ ꯃꯩꯁꯨꯝ ꯐꯖꯕ ꯉꯥꯛꯇ ꯁꯥꯏꯖ ꯑꯝꯗ ꯆꯠꯂꯨ ꯀꯥꯏ ꯂꯧꯅꯤ ꯇꯧꯒꯦ ꯌꯣꯡꯆꯥꯛ ꯑꯍꯣꯡꯕ ꯂꯩꯖꯔꯦ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛ ꯀꯣꯏꯃꯥꯒꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯑꯃ ꯑꯊꯨꯕꯗ ꯂꯥꯛꯇꯨꯅ ꯂꯧꯁꯤꯟꯕꯤꯍꯧꯔꯣ ꯍꯣꯡꯉꯤꯉꯩꯁꯤꯗ ꯑꯣꯐꯔ ꯃꯇꯝꯁꯤꯒꯤ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡ ꯍꯤꯗꯦꯟꯒꯤ ꯑꯣꯄꯣꯖꯤꯠꯇꯅꯦꯀꯣ ꯈꯜꯂꯣ 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 ꯆꯥꯝꯃꯒꯤ ꯃꯉꯥ ꯃꯉꯥ ꯁꯥꯕꯅꯦ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯣ ꯄꯤꯁꯁꯤ ꯂꯣꯏ ꯐꯖꯔꯦ ꯄꯤꯛꯇꯛ ꯇꯥꯔꯁꯨ ꯑꯗꯨꯝ ꯈꯜꯂꯣ ꯆꯪꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯏ ꯍꯥ ꯃꯉꯥꯗ ꯈꯟꯕꯤꯔꯕ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃ ꯁꯨꯝ ꯌꯦꯡꯉ ꯍꯥꯞꯄꯒꯦ ꯁꯤ ꯈꯟꯒꯗꯕ ꯃꯐꯝꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯒꯤ ꯏꯁꯥꯅ ꯃꯉꯥꯗ ꯈꯟꯕꯤꯔꯣꯅꯦ ꯐꯖ ꯐꯖꯕ ꯃꯉꯥ ꯂꯣꯛꯇꯥꯛ ꯈꯟꯅꯔꯤꯕ ꯂꯣꯛꯇꯥꯛ ꯍꯥ ꯇꯔꯦꯠꯇꯤ ꯌꯥꯗꯦ ꯃꯉꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯃ ꯌꯦꯡꯉꯒ ꯑꯁꯣꯝꯗ ꯍꯥꯄꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯇꯦꯟꯕ ꯈꯣꯠꯄ ꯂꯩꯇꯦ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯁꯥꯡꯕ ꯌꯥꯎꯕꯅꯦ ꯑꯁꯥꯡꯕꯁꯨ ꯑꯗꯨꯝ ꯈꯟꯕꯤꯌꯣ ꯑꯁꯥꯡꯕ ꯄꯤꯁ ꯃꯉꯥ ꯑꯇꯦꯟꯕ ꯄꯥꯝꯖꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯤꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯇꯦꯜꯂꯒ ꯐꯧ ꯐꯖꯔꯗꯤ ꯁꯠ ꯂꯥꯎꯅ ꯂꯧꯒꯦꯕ ꯑꯩꯈꯣই ꯇꯦꯜꯂꯦꯅ ꯄ꯭ꯔꯥꯏꯁ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯖꯗꯦ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯗꯨꯝ ꯐꯖ ꯐꯖꯕ ꯑꯄꯥꯝꯕ ꯏꯁꯥꯒꯤ
사운드 ꯑꯩꯅ ꯃꯨꯠ ꯊꯝꯖꯕꯅꯤ ꯌꯣꯡꯆꯥꯛ ꯐꯖꯕ ꯀꯨꯏꯃꯥꯒꯤ ꯌꯣꯡꯆꯥꯛꯅꯤ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛ ꯑꯗꯨꯝ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯒꯅꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂꯣꯁꯦ ꯁꯤꯗꯁꯨ ꯌꯥꯝ ꯂꯩ ꯑꯇꯣꯞꯄ ꯈꯟꯗ ꯈꯜꯂꯣꯁꯦ ꯈꯟꯗ ꯈꯜꯂꯣ ꯁꯤꯡꯖꯨꯁꯨ ꯏꯔꯣꯝꯕꯁꯨ ꯌꯥꯕꯅꯦꯁꯦ ꯑꯥ ꯇꯔꯦꯠꯇꯤ ꯀꯩꯅꯣ ꯇꯧꯔꯣ ꯆꯥꯝꯃꯒꯤ ꯃꯉꯥ ꯂꯩꯌꯦ ꯀꯨꯏꯃꯥꯒꯤꯅꯦ ꯃꯣꯔꯦꯒꯤ ꯅꯠꯇꯦ ꯈꯟꯗ ꯈꯜꯂꯨꯁꯦ ꯆꯥꯝꯃꯒꯤ ꯃꯉꯥ ꯑꯗꯨꯝ ꯆꯅꯤꯒꯤ ꯆꯥꯎꯅ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦꯕ ꯐꯖꯕ ꯑꯗꯨꯝ ꯌꯦꯡꯉꯨ ꯈꯟꯗ ꯈꯜꯂꯨ ꯈꯟꯗꯗꯤ ꯎꯔꯒ ꯌꯥꯔꯕ ꯑꯗꯨꯝ ꯑꯣꯜꯂ ꯈꯪꯉꯅꯤ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯈꯟꯗ ꯈꯜꯂꯨꯅꯦ ꯈꯨꯠ ꯄꯥꯏꯁꯜꯂꯨꯅꯦ ꯇꯥ ꯂꯥꯎꯅ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯐꯖꯕ ꯉꯥꯛꯇꯅꯦꯕ ꯃꯐꯝꯁꯤꯗ ꯕ꯭ꯔꯣ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯤꯇꯜ ꯔꯣꯁꯁꯤꯒꯤ ꯀꯥꯈꯠꯂꯛꯄꯒꯤ ꯁꯤ ꯑꯣꯄꯣꯖꯤꯠꯇꯅꯤꯀꯣ ꯂꯩꯖꯩ ꯂꯩꯁꯥꯡ ꯍꯤꯟꯗꯦꯟ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯁꯇꯦꯟꯗꯔꯣꯕꯥꯠꯀꯤ ꯆꯠꯈꯤꯕꯒꯤ ꯑꯗꯨꯅ ꯑꯦꯝ ꯌꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯥꯏꯒꯠꯈꯤꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯐꯝ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯂꯩꯖꯔꯤꯁꯦ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯗꯅ ꯂꯪꯐꯥꯡ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔ ꯂꯩꯁꯥꯡ ꯍꯤꯟꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯊꯛꯇ ꯎꯕꯗ ꯃꯔꯨ ꯐꯖꯩꯗꯨꯁꯦ ꯑꯗꯨꯝ ꯈꯟꯗ ꯈꯜꯂꯣ ꯍꯥꯏꯁꯦ ꯁꯤ ꯗꯥꯎ ꯌꯥꯔꯕꯅꯦ ꯂꯧꯁꯜꯂꯣꯕ ꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯣ ꯄꯥꯏꯁꯜꯂꯣ ꯑꯗꯨꯝ ꯐꯖꯕ ꯊꯣꯛꯂꯛꯀꯅꯤ ꯕ꯭ꯔꯣꯒꯤ ꯍꯧꯖꯤꯛꯁꯤ ꯁꯤ ꯐꯖꯕꯁꯦ ꯁꯤ ꯆꯥꯝꯃꯒꯤꯅꯤ ꯆꯥꯝꯃꯒꯤ ꯄꯤꯁ 6 ꯑꯄꯥꯝꯕ ꯃꯔꯨ ꯐꯖꯔꯦ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯌꯥꯝ ꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯆꯥꯝꯃꯒꯤ 5 ꯑꯃ ꯂꯩ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯗ ꯈꯜꯂꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯉꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯑꯄꯥꯝꯕ ꯉꯝꯗꯦ ꯁꯨꯝ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯐꯖꯕ 5ꯗ ꯈꯜꯂꯣ ꯑꯗꯨꯝ ꯊꯤꯌꯨ ꯑꯁꯣꯏꯕ ꯌꯥꯎꯗꯕ
Kalau kah, dum apa. Dia Manipur University ge sakibagi kona kanu milong haidagibagi location se aduga sigi Little Road ki hek opposite ni ko lai je mayam khanari yongsak Good morning everyone. Live from the